Kurumjari adom engwiri impact news ni aduga Manung Hutna ki thoram da mayam puno putaram lokchari maroi ngasi Manung Hutna wiram mukta khoi ngasi thamjari topic ase hojik khoi gi sahi ma bharat ka dawriba sumba irang marak sida khoi lairiba khoi Manipur ki praja mayam marak ta khoi economically thina soba adum matham khok soiri aduga marak sida muk khoi democracy ki makha leiba adum leiba mo yo election jo tawsan gare adun election loi gare hojik se ahan face ki anishpur round gi ali makha taba Manipur gi MP kana oigani haibo fum lakadore aduna maruina hojik oiriba fibam sigi marak sida Manipur da tongan tongan me ki amana masagi khoi gi maranai pisa tanab gi adum lambi satharak pandam da tongan tongan ba khoi gi Manipur gi praja me am khak victim oil gi wafam se masi hanjan jan tar ga laba adum wafam ni mammi oir pallabada matam magi khoi Manipur da Ponzi ge mari laina ba thabak thorom am Manipur ki praja ke aragi masi in terms of multi crores pu khraba mioi me am khak lai khre so adugi maming sing do ai makha ta ba khana nei na ba lakchage aduna maru ina ngasi ekhoina thamjari ba topic sisu masi ekhoi gi tonga tonga ba Ponzi scheme ga mari leina ba praja sing dagi namthak tawraga masi dai da pu ki ba senfam na chingba amadi karam karam mioi na amadi karam ba praja gi maikai dagi pu ki no amadi praja sing gi sen thum amadi lai ba senfam sing sina kadai dagi lak ba karam source of income dagi lak ba adum achau ba senfam thada ba chingna hoi ba wafum sini aduna maru ina ngasi ekhoi thamjari ba topic growing victims of Ponzi scheme aduna ngasi gi khanda ga dor khoi laijari ba topic si maroi ba guest singa yumtung sak thak jage ahandur lengchen viba guest oza Santana Hakpam secretary ERDO Economic and Resources Development Organization welcome Santa aduga mai thang thang lengchen viba oza advocate Maisnam Korohan Baluang executive editor lawyers for human rights Manipur oza koro butaram lok jage and last but not least iroi loina ine hek thang nan lengchen viba Dr. Kiran Jenrebam social activist tamu kiran butaram lok chari so I welcome all the guests ngasi topic growing victims of Ponzi scheme ai han wisaruk se ai Santa da gi han eta hokjarge Ponzi scheme gi matang jidi akoina ngasai lubol je adugumitik hai tare ko se society gi ground work hai tare akoi gi political system then akoi gi economy system akoi economy hoji gi present scenario ngasi gi wanate hoji gi abi riba bizarre kai du de akoina khara angang oi matam koi youth stage da lei gi matam da akoi gi ngasai gi yamna chauna keno tawba ko gi yam chauna moment lakiba adugumba scheme ne do akoi gi Ponzi scheme gi problem sida ne akoi gi ngasai gi praja jisu parai tam da ko aduga sarkar su pra son tam diba adi any organization ama company amana entry la kanda ngasai akoi sida tawrise India gi model am leiba akoi gi ngasai self help group ki model je ko Ponzi scheme jing je hokpa matam da ayam na self help group model loi howe moi je yam pikna hai tare ko yam pikna mi tra nga kun punjal laga paisa khara thada ba adugi income ama sum generate tawhon ba adu mai sum tawrom badagi ngasai gi magi revenue je phajana lakko uganda mana ngasai gi khoi gi tare ko so and so company sing sina moina fund je khara yamna mobilize tawrokanda bank sing ga wari sanaraga India gi khoi gi je India gi tongan ba sigi money laundering gi act sing gi matungin na nidhi limit nidhi da changre ma je ko nidhi de changa matung da ne ba hojik Ponzi ko lei je nidhi bau yo gragadi ma bank ama idi mini kanoma khoi ka tare some kind of financial transaction amagi allow to gi adugumba act ma changal leiram ne ba adubu akhoi side tawri sidi kamai tawge ha ganda maruina Manipur ke se Bangalore da se akhoi gi yamna Manipur gumba yam samjaraba praja hai tare ko akhoi gi economically yamna down oiba akhoi gi future gi yengma matam da yamna jaga khara gatang da thabak uba akhoi gi income generate tawgi angang amana chaw matam da class 9 10 tamok phawda akhoi gi mana uraiba income je kalai da urake ha ganda ngasai gi akhoi gi either akhoi je PhD tawba graduation tawba phawda imana ba chama graduation tawmina matam da mi kunmuk ka magi vision je uram gadra atai dudi dum atho laksani na khoi di amai leibe mong ne ba aduna paisa tan bagi pressure se la kan di kamai na paisa se tan ba ya ga ge hai bagi poto la kan da ngasai gi hujik su dungai ne sigi achawo company hujik gi maming palli si nataba sigi mong da tongan ba keno mayam area da operate tawromba organization mayam lei ko se organization lei hai ba atadi akoina Chandigarh da like tam matam da ITF and keno khoi gi keno Institute for Tourism and Future Trend na ma no na ha ki bam le adu masi je any sina funding period tawne madu da bauda khoi Manipur gi rei cha sing je thabak pibi ne na course ma tam ga thau pibi ne proof tawra ga piba ngam di mem le thawal da gi ama institute ama le mi hojik
kanoda airport mamangda ama lay hojik crisis am lay Manipur da ko sigi pot se humanitarian crisis ne adui matakta amuka financially akoi gi kayani sarkar sina matam chana praja da thabak piba ngam dabagi praja gi araiba paisa je puthoga anyhow income generate tawrage haibagi crisis ni adui matungda amuka kamaina oye gana mase system gi failure suneba system gi failure oye jina kamaina oye ke hai kanda masana masabu example ma haijar ke ko mase aina particular me da ta highway one ate ko ngasi se akoi gi Villa Emporium gi akoi gi hojiki akoi gi oza irabanta sina masana YouTube ta tholaga evidence lairam ni ko se tholaga ai 2000 crore paisa je masi 2000 crore se thawal dagi sumain tawdana akoi gi company gi akoi punmina mi amana sumain tawdana sumain problem thokre harabo da income tax natraga ED na mo notice about tha deba adura public sina yamna complaint yam tawro matungda akoi property test taw record credit taw re har kan ko adugi matam du dang action je lor po ina akoi comment je mai oeba okay amu yeng se ko akoi deposit tawriba mi myam si yeng se ba ko se akoi income tax slab se kaino 24 23 24 24 25 ke 3 lakh to 6 lakh ne do the 5% ne ba 10 lakh ki mathak to up to kano sina akoi gi 10% ne ba akoi na mi sina ngasai nidhi limited operate tawriba company sina mana paisa lo moina paisa je loksan ma matam da akoi gi mi amana poraiba mana suppose mi amana ai 10 lakh se deposit tawrage nang 3% pi doine ha ga mana loksali ne ba je magi hojiki poraiba 10 lakh sigi magi hojiki poraiba 10 lakh sigi source of kano se mai 10 lakh se sahi magi income se karai la ino hai poto source lai tabi da mana mu mawon another income ama 3% oi tari 30000 into 12 go 3% oi tari 10 lakh piram nupa duna 30000 into 12 times ne mana pirak to je tha khudingi sigi matang je ko sarkar dagi recovery to boto da bai sigi casing je money laundering gi case ka tane ba Ponzi scheme haina chakhi tari once masi Ponzi scheme ne declare to tari nangi investment je somna kanna to biram ba investment je almost manga ba gum ne ba under any law da nang na thamma paisa ju legal oi roi ba kai no di nang income tax slab ki wang da thamak to ni even IT department sin nangi mathak to oina rate chathar pa yara ne ba mam di na 20 lakh ama puthoga ngasi one day da 20 lakh puthoga cash oina na moi da thamjalame adogi 20 lakh suppose 10 lakh hai si minimum ko 10 lakh sigi 3% pi kanda 10 into 3 kano 30000 ne 12 36 ni ko adugi adam yam paisa do 36 lakh se ma karai degi kai degi paisa ne ma income tax sidana adu kamai receipt to romino hai question adi si je pura khoi gi logi lang am da thurane pura logi lang am da thurani aduna ngasai gi sidai da property oina mortgage to robo dudi hoi property oina moi da mortgage to raga akoina loan law robo dudi ai paisa do thijarage property do handok pi ro hai bagi adu room do lei bai aduga cash oina thambu bujing dudi handorok pai chance amthina ne mane ba maram di kaino kanda income tax ki niom ki wang mada aduga ngasai gi main oina income tax ki niom gi wang mada paisa atan bagi pot sidi kaigumba kanagumba na nakhai sengna taxation department jena phajana mathau toge khan tardi akoi gi 2000 crore 200 crore ma hojik 100 crore hai ri ko ji du da adugumba asi 100 crore yograba company duna ma masagi income tax return do kaya thiramino rebate na kaya loramino hai mayam do loina open to thok tar gadi mana invest mana lorami paisa du illegal oyer ne ba akoi ta sengna hujik Manipur da thoiba wathok thok mayam sing se koina non banking financial institution singna tawriba hai tare aduga ekoi si Ponzi scheme ne hai ba sing se akoi masigi si tackle taw no tongan ba India gi law mayam ma seme adu ngasi bawda dum keno tawba ngamde tackle tawba ngamde maram de koina government gi lairiba authorities sing masi look after tawdoi sing sina sab chana masigi thabuk oin tawba ngamdri ji kari gino ha question am lei koi budget 2019 sibo mayam je even SI amadagi ta da pot amana dum institution sing rate tawba ya bagi adu authorize tawba dum yauri bane sil tawsin ba ya bagi complaint leiba pot leiragadi Manipur de koina mayam ama media house ta even electronic print media da mayam lawi mayam ko na tawi adu kai gumba sumo to ke sing paikhat na sing am taw leite adu koin swai da khangdo pot se benga aduga non banking financial keno se company sing hai tare ani khena ba khara madugi makha da ngasi koina sigi mayam se link khalaga tawbuni maramdi non banking financial institution de masigi entity se koina banking license yaudra su link khat pa ya bagi aya bi only company act 1956 ki company act ki makha masi restart tawgadabani adu non banking financial company ama oina madugi makha restart tawgadabani hai lei aduga bank to the government authorized entity that provide banking service to the people liveni nakalom romna madugi potu da NFBC gi oina di madugi potu da ngasagi bank ki keno mayam du yaudra su only ngasagi keno restart under company 1956 tawkan andum bank ki keno du yaudana hai tare yamna araiba mong da
ꯃꯈꯣꯏꯗ ꯀꯩꯅꯣ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯄꯤꯕꯗꯨꯅꯁꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯦꯟꯅ ꯂꯥꯏꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯀꯩꯅꯣ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯈꯛ ꯃꯁꯤꯕꯨ ꯂꯤꯡꯈꯠꯂꯤꯕ ꯃꯁꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯥꯡꯕꯨꯅ ꯂꯧꯕꯅꯦꯕ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯅꯟ ꯕꯦꯡꯀꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ 1964ꯗ ꯃꯨꯔꯂꯥꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯗꯁꯇ꯭ꯔꯤꯁ ꯑꯅ ꯕ꯭ꯔꯤꯇꯤꯁ ꯑꯅꯤꯈꯛꯅ ꯂꯤꯡꯈꯠꯂꯤ ꯃꯗꯨꯒꯤ ꯅꯤꯌꯣ ꯂꯤꯁꯅꯔ ꯍꯥꯏꯕꯒ ꯗꯣꯅꯥꯜड ꯁꯔ ꯍꯥꯏꯕ ꯑꯃꯒ ꯃꯣꯏ ꯑꯅꯤ ꯂꯤꯡꯈꯠꯂꯤ ꯃꯈꯣꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯒꯤ ꯁꯔꯐꯦꯁ ꯀꯩꯅꯣꯁꯤꯡꯁꯤ ꯒꯨꯗꯁꯤꯡꯁꯤ ꯇ꯭ꯔꯦꯗ ꯇꯧꯔꯝꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯀꯝꯄꯦꯅꯤ ꯄꯥꯕ꯭ꯂꯤꯛ ꯀꯝꯄꯦꯅꯤ ꯑꯣꯏꯅ 1971ꯗ ꯑꯣꯜꯂꯒ ꯃꯣꯏꯁꯦ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯋꯦꯌꯔ ꯍꯥꯎꯁꯅꯦꯅ ꯃꯥꯏ ꯒ꯭ꯔꯨꯞꯇꯣ ꯑꯗꯨꯃꯥꯏꯅ ꯈꯪꯅꯕ ꯍꯧꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯍꯤꯁꯇ꯭ꯔꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯧꯔꯛꯄꯅꯦꯅ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯑꯅ ꯑꯃꯈꯛꯅ ꯃꯁꯤ 1970ꯗ ꯃꯥꯏ ꯒ꯭ꯔꯥꯃꯤꯟ ꯕꯦꯡ ꯑꯣꯐ ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯁꯤꯡꯊꯥꯅꯔꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯑꯃꯔꯣꯝꯗꯀꯣ ꯌꯨꯅꯨꯁꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ 1974ꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯋꯥ ꯍꯥꯏꯅ ꯑꯃꯈꯛ ꯃꯗꯨꯅ ꯋꯤꯁ ꯄ꯭ꯔꯣꯚꯥꯏꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯇꯨ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯍꯨ ꯋꯤꯁ ꯇꯨ ꯒ꯭ꯔꯣ ꯗꯤꯌꯔ ꯑꯣꯟ ꯕꯤꯖꯤꯅꯦꯁ ꯏꯟ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥ ꯁꯤ ꯌꯥꯝ ꯐꯖꯕ ꯄꯥꯟꯗꯝ ꯃꯌꯥꯝ ꯊꯝꯃꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯁꯤꯡꯗ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯂꯩꯕꯁꯦ ꯏꯟꯗꯤꯌꯥꯗ ꯌꯦꯡꯉꯨꯀꯥꯟꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯤꯛꯅ ꯍꯧꯕ ꯍꯥꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯥꯟꯇꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤ 22ꯗꯅ 25 ꯐꯥꯎꯗ ꯂꯣꯀꯦꯜ ꯋꯨꯃꯦꯟꯁꯤꯡꯁꯦ ꯃꯣꯏ ꯆꯍꯤ 25ꯗꯒꯤꯅ 50 ꯐꯥꯎ ꯃꯅꯨꯡ ꯂꯩꯕꯁꯤꯡꯅ ꯁꯦꯝꯖꯤꯜꯂꯒ ꯇꯧꯕ ꯄꯣꯠꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯍꯥꯏꯁꯦ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯒꯤ ꯆꯦꯅꯪ ꯄꯤꯕ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯗꯨꯅ ꯆꯥꯎꯈꯠꯂꯀꯥꯟꯗ ꯃꯌꯥꯝ ꯃꯔꯛꯇ ꯃꯤꯔꯛꯇ ꯇꯤꯟꯕꯗ ꯃꯤꯃꯥꯟꯅꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯗꯨꯅ ꯄꯤꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤꯁꯨ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯄꯥꯔꯠ ꯑꯃꯅꯦꯕ ꯁꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯁꯨꯝ ꯂꯤꯡꯈꯠꯄ ꯌꯥꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯁꯨꯝ ꯇꯧꯕ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯕꯦꯡꯀꯤꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯀꯝꯄꯦꯅꯤ ꯑꯦꯛꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯕꯣꯗꯤ ꯑꯃ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯁꯨꯝ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯇꯧ ꯇꯝꯕꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯥꯅ ꯇꯝꯕ ꯉꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯕ ꯃꯌꯥꯝꯁꯨ ꯉꯁꯤ ꯊꯣꯛꯂꯛꯑꯕꯅꯤ나 ꯃꯗꯨꯒꯤ ꯃꯇꯧ ꯇꯝꯕ ꯀꯥꯟꯗ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯀꯝꯄꯦꯅꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯀꯝꯄꯦꯅꯤ ꯑꯦꯛꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯟ ꯄ꯭ꯔꯣꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯤꯡ ꯇꯧꯕ ꯍꯧꯕꯁꯦ ꯃꯁꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯒꯤ ꯂꯣꯏꯅ ꯐꯖꯅ ꯇꯧꯏ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯕꯗ ꯌꯦꯡꯕꯤꯌꯣꯕ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯨꯝ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯇꯥꯏꯞꯇ ꯃꯆꯥ ꯇꯧꯕ ꯍꯧꯔꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯁꯥꯎꯠ ꯏꯟꯗꯤꯌꯟꯁꯤꯡ ꯑꯌꯥꯝꯕ ꯑꯣꯏꯈꯤꯕꯅꯤ ꯃꯗꯨ ꯐꯥꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯣꯏ ꯃꯤ 5 ꯁꯥꯕ ꯇꯤꯝ ꯑꯃꯅ ꯁꯤ ꯑꯩꯈꯣꯏ ꯆꯤꯡꯉꯥ ꯃꯈꯥꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 500 ꯀꯩꯅꯣ ꯄꯤꯔꯀꯥꯟꯗ ꯑꯦꯛꯇꯤꯚꯥ ꯑꯃ ꯄꯤꯅꯤ ꯂꯣꯠ ꯇꯧꯔꯒ ꯃꯤ ꯃꯉꯥ ꯇꯧꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯦꯛꯇꯤꯚꯥꯁꯦ 10ꯃꯨꯛ ꯃꯣꯏꯅ ꯑꯍꯥꯟꯕ ꯃꯣꯏ ꯃꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯄꯨꯊꯣꯛꯑꯒ ꯄꯤꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯁꯤꯅ ꯄꯤꯔꯦꯅ ꯉꯁꯥꯏ ꯑꯦꯛꯇꯤꯚꯥꯁꯦ 5-10 ꯑꯗꯨꯃꯥꯏꯅ ꯌꯦꯟꯊꯣꯛꯑꯀꯥꯟꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 3ꯂ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯃꯇꯝꯗꯨꯗ ꯕꯤꯐꯣꯔ 1990s ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯏꯗꯣ ꯑꯥꯔꯂꯤ 90sꯂ ꯑꯗꯨꯋꯥꯏꯗ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯃꯗꯨꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯦꯝ ꯑꯣꯏꯌꯦꯕ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄꯩ ꯄꯣꯠꯁꯦ ꯑꯗꯨꯒ ꯄꯣꯟꯖꯤ ꯁ꯭ꯀꯤꯝꯒꯤꯁꯦ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯆꯠꯈ꯭ꯔꯦ ꯒꯣꯔꯃꯦꯟꯅ ꯃꯗꯨ ꯆꯞ ꯆꯥꯅ ꯇꯦꯀꯜ ꯇꯧꯗꯦ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯝ ꯆꯦꯟꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯣꯉꯥꯟ ꯃꯃꯤꯡ ꯃꯌꯥꯝ ꯄꯟꯈ꯭ꯔꯦ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯑꯗꯨꯝ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯆꯞ ꯆꯥꯅ ꯊꯦꯡꯅꯍꯧꯋꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯨꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯣꯔꯧ ꯈꯪꯗꯦ ꯏꯅꯥꯎ ꯁꯥꯟꯇ ꯈꯪꯗꯦ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯍꯤꯡꯖꯅꯕ ꯂꯥꯏꯚꯂꯤꯍꯨꯗ ꯑꯣꯏꯅꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯕ ꯂꯣꯏꯅꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯅꯤꯁꯤ ꯒ꯭ꯔꯣ ꯇꯧꯕ ꯄꯥꯝꯕ ꯑꯄꯤꯛꯄ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯑꯄꯤꯛꯄ ꯁꯦꯟꯗꯣꯏꯗ ꯄꯨꯕ ꯐꯪꯕ ꯄꯥꯝꯃꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯥꯏꯁ ꯕꯦꯡꯛꯁꯤꯡꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯊꯣꯔꯥꯏꯖ ꯉꯁꯥꯏ ꯑꯦꯟꯇꯤꯇꯤ ꯄꯤꯔꯕ ꯃꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯕ ꯕꯦꯡꯀꯤꯡ ꯁꯥꯔꯚꯤꯁ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯅꯦꯁꯅꯦꯂꯥꯏꯁ ꯕꯦꯡꯛ ꯆꯠꯀꯥꯟꯗ ꯗꯨ ꯑꯦꯟ ꯗꯣꯟꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯆꯦ ꯆꯥꯡ ꯑꯗꯒꯤ ꯅꯪꯒꯤ IT ꯔꯤꯇꯔꯟ ꯐꯥꯏꯜ ꯇꯧꯕ꯭ꯔꯥ ꯅꯪ ꯆꯍꯤ ꯑꯃꯗ ꯊꯥ ꯑꯃ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯀꯌꯥ ꯇꯧꯏ ꯅꯪꯒꯤ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯀꯃꯥꯏꯅ ꯇꯧꯏ ꯅꯪꯒꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯅꯪ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯍꯪꯉꯛꯀꯅꯦꯕ ꯃꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯦꯁꯁꯤꯡꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯈꯛ ꯉꯁꯥꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯂꯤꯡꯈꯠꯂꯤꯕ ꯑꯣꯔ ꯄꯣꯟꯖꯤ ꯁ꯭ꯀꯤꯝꯅꯦ ꯍꯥꯏꯔꯤꯕ ꯁꯣꯀꯣꯜ ꯑꯗꯨꯒꯤꯁꯤꯡꯗꯨꯅ ꯆꯥꯟꯁ ꯑꯃ ꯂꯧꯕꯅꯦ ꯃꯔꯝꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯅꯟ ꯕꯦꯡꯀꯤꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯃꯣꯏꯗꯤ ꯁꯤꯃꯤꯂꯔ ꯁꯥꯔꯚꯤꯁ ꯑꯦꯁ ꯑꯦ ꯕꯦꯡꯛ ꯕꯠ ꯗꯨ ꯅꯣꯠ ꯍꯣꯜ ꯕꯦꯡꯀꯤꯡ ꯂꯥꯏꯁꯦꯟꯁ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯗ ꯑꯦꯗꯚꯥꯟꯇꯦꯖꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯦꯡꯛꯁꯤꯡꯁꯦ ꯄꯤꯔꯤꯕꯁꯤꯡꯗꯨꯒꯤ ꯍꯦꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯍꯥꯏꯕꯗꯤ ꯃꯣꯔ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯔꯦ ꯃꯣꯏ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯔꯦ ꯃꯣꯏ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡꯗ ꯃꯦꯀꯤꯡ ꯏꯖꯤꯌꯔ ꯇꯨ ꯐꯣꯔ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯀ꯭ꯔꯦꯗꯤꯠ ꯍꯤꯁꯇ꯭ꯔꯤꯁꯤꯡ ꯌꯦꯡꯕ ꯁꯤꯡꯕ ꯁꯤꯡꯗꯕ ꯌꯦꯡꯗꯅ ꯇꯞ ꯄꯤꯊꯣꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯃꯌꯥꯝꯁꯤ ꯂꯣꯏ ꯆꯦꯟꯁꯤꯟꯅꯕꯗ ꯑꯗꯨꯒꯤ ꯂꯥꯡꯗꯣ ꯊꯥꯛꯄ ꯃꯐꯝ ꯆꯥꯔꯦꯅ ꯂꯨꯗꯣ ꯐꯖꯅ ꯊꯨꯝꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯨ ꯊꯨꯝꯕꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯡꯕꯅ ꯑꯄꯪꯕꯒꯤ ꯃꯔꯜ ꯆꯥꯏꯅ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯥꯍꯧꯕꯅꯤ ꯇꯁꯦꯡꯃꯛꯀꯤꯗꯤ ꯃꯗꯨꯒꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯀꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯪꯕꯅꯦꯕ ꯑꯗꯨꯝꯕ ꯂꯤꯡꯈꯠꯂꯝꯃꯤ ꯃꯌꯥꯝ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯗꯨꯝ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯑꯒ ꯆꯦꯟꯕ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕ ꯃꯦꯛꯁꯤꯃꯝ 99% ꯃꯅꯤꯄꯨꯔꯗ ꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯑꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯉꯁꯥꯏ ꯅꯪꯅ ꯀꯩꯅꯣꯅ ꯑꯦꯡꯀꯔꯅ ꯄꯟꯕꯗꯁꯨ ꯄ꯭ꯔꯦꯝꯅ ꯄꯟꯕ ꯌꯥꯎꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏ ꯆꯦꯛꯀꯣꯟꯒꯤ ꯏꯗꯦꯟ ꯇꯥꯋꯔꯅ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯃꯈꯛꯇ ꯑꯩ ꯏꯁꯥꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯀꯩꯅꯣ ꯄꯥꯏꯕꯤꯌꯨ ꯀꯥꯏꯅ ꯁꯨꯝ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯒꯤ ꯁꯦꯛꯁꯟ ꯑꯃ ꯃꯤꯗꯤꯌꯥꯒꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯤꯌꯨ ꯀꯥꯏꯅ ꯑꯩ ꯃꯔꯨꯞ ꯑꯃꯈꯛꯅ ꯀꯟꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯗꯒꯤ ꯆꯠꯂꯒ ꯌꯥꯎꯏ NK ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯁ ꯍꯥꯏꯅ ꯑꯃꯈꯛꯇ NK ꯐꯥꯏꯅꯥꯟꯁꯅ ꯃꯗꯨꯒꯤ ꯄꯣꯠꯇ ꯂꯩꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯄꯣꯠꯁꯦ ꯃꯥꯒꯤ ꯑꯁꯣꯏꯕ ꯁꯣꯏꯔꯛꯀꯗꯧꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏ ꯁꯤꯒꯤ ꯄꯣꯠꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔ प्रजाꯁꯤꯡꯒꯤ ꯐꯠꯇꯕ ꯑꯃꯁꯨ ꯂꯩ ꯀꯩꯅꯣꯗ ꯑꯣꯡꯂꯤ ꯕꯦꯡꯛ ꯂꯤꯡꯈꯠꯂꯤꯕꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯆꯩꯕ ꯈꯣꯠꯄꯁꯦ ꯆꯩꯔꯒꯁꯨ ꯆꯩꯕ ꯌꯥꯗꯕ ꯄꯣꯠ ꯃꯇꯥꯡ ꯈꯔ ꯂꯩꯔꯗꯤ ꯄꯩꯁꯥꯁꯦ ꯂꯧꯔꯝꯗꯥꯏꯗ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯥꯏꯕ ꯀꯔꯞꯁꯟꯁꯦ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁꯦꯛꯇꯔꯁꯤꯡꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯁꯦ ꯃꯥꯅ ꯃꯤ ꯑꯃꯗ ꯁꯦ ꯀꯩꯅꯣꯁꯦ ꯏꯌꯥꯝꯕ ꯀꯣꯔꯧꯅ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯈꯜꯂꯁꯤꯀꯣ ꯏꯌꯥꯝꯕ ꯑꯩꯒꯤ ꯕꯦꯡꯛꯁꯦ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯤꯕ ꯂꯣꯟꯁꯦ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤ ꯕꯤꯖꯤꯅꯦꯁꯀꯤ ꯁꯤ ꯇꯧꯒꯦꯅ ꯇꯧꯕꯅꯤ ꯁꯦ ꯂꯨꯄꯥ ꯂꯥꯛ 10 ꯊꯥꯕꯅꯤ ꯏꯌꯥꯝꯕ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯑꯩ ꯂꯥꯛ ꯑꯃ ꯄꯤꯖꯒꯦ ꯁꯦ ꯑꯦꯗꯚꯥꯟꯁ ꯑꯩ 10,000 ꯄꯤꯖꯔꯦ 30 ꯑꯝꯇ ꯑꯩꯁꯦ ꯐꯥꯎꯍꯟꯕꯤꯌꯨ ꯈꯣꯠ ꯑꯣꯏꯅ ꯍꯧꯈ꯭ꯔꯅꯦꯕ ꯑꯍꯥꯟꯕ ꯅꯝꯕꯔ 1 ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯊꯦꯡꯅꯕ ꯄꯣꯠꯇꯨꯅꯤ ꯍꯥꯏꯔꯤꯁꯦ ꯈꯔ ꯃꯈꯩ ꯑꯗꯒꯤ ꯏꯌꯥꯝꯕ ꯀꯣꯔꯧꯅ ꯍꯥꯏꯔꯅꯤ ꯑꯁ ꯐꯔꯦ ꯅꯪ ꯄꯩꯁꯥꯗꯣ ꯈꯔꯒ ꯍꯥꯞꯆꯜꯂꯣ ꯅꯪꯒꯤꯗꯣ ꯑꯩ ꯃꯌꯥꯝꯗ ꯆꯤꯡꯈꯠꯄꯤꯔꯒꯦ ꯍꯥꯏꯕ ꯍꯥꯏꯗꯕꯁꯦ ꯍꯥꯏꯔꯤꯅꯤꯀꯣ ꯍꯥꯏꯕꯁꯨ ꯌꯥꯎꯔꯅꯤ ꯑꯗꯒꯤꯗꯤ ꯂꯧꯁꯟꯈ꯭ꯔꯦ 10,000 10 ꯈꯛꯇꯒ ꯍꯥꯞꯄꯛꯑꯣ 30 ꯈꯛꯇ ꯍꯥꯞꯄꯛꯑꯣꯅꯤ 50 ꯂꯧꯁꯟꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯥꯟꯇꯁꯦ ꯕꯦꯡꯛꯁꯦ ꯈꯔ ꯅꯛꯅꯕ ꯕꯦꯡꯛꯀꯤ ꯐꯥꯎꯟꯗꯔꯁꯤꯒ ꯅꯠꯇ꯭ꯔꯒ ꯆꯤꯌꯥꯔꯃꯦꯟꯁꯤꯒ ꯅꯛꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯅ ꯑꯃꯨꯛ ꯑꯩꯁꯦ ꯁꯥꯟꯇꯩ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯩꯁꯥꯗꯨꯗꯤ ꯌꯥꯝꯅ ꯔꯤꯀ꯭ꯋꯥꯏꯔ ꯑꯣꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯦ ꯑꯩꯅ ꯁꯣꯝꯗ ꯂꯨꯄꯥ ꯂꯥꯛ ꯃꯥꯡꯉꯁꯨ ꯉꯥꯏꯍꯥꯛꯀꯤ 2 ꯃꯥꯡꯉꯁꯨ ꯏꯟꯇꯔꯦꯁꯁꯨ ꯌꯦꯡꯉꯛꯑꯣꯏꯗꯣꯏꯅꯤꯀோ ꯃꯥꯗꯤ ꯃꯥꯅ ꯄꯥꯝꯃꯤꯕ ꯂꯥꯛ 10ꯗꯨꯗ 10ꯗꯣ ꯐꯪꯉꯒ ꯁꯣꯝꯗ ꯂꯥꯛ 2 ꯃꯥꯡꯊꯔꯛꯄꯁꯨ 9ꯗꯣ ꯐꯪꯉꯗꯤ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁꯁꯦ ꯒ꯭ꯔꯣ ꯑꯞ ꯇꯧꯕ ꯌꯥꯅꯤꯅ ꯈꯜꯂꯀꯥꯟꯗ ꯉꯁꯥꯏ ꯁꯥꯟꯇ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯜꯂꯦ ꯁꯥꯟꯇꯁꯤꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤ ꯄꯩꯁꯥ ꯂꯧꯗꯣꯏꯅꯣꯗ ꯑꯩ ꯍꯥꯏꯅꯕꯤꯔꯒꯦ ꯑꯩ ꯉꯥꯡꯅꯕꯤꯒꯦꯅ ꯍꯥꯏꯔꯀꯥꯟꯗ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯀ꯭ꯔꯦꯛꯁꯦ ꯁ꯭ꯋꯥꯏ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯕꯣꯔꯣꯔ ꯑꯣꯏꯗꯣꯏꯕ ꯃꯤꯁꯤꯒ ꯕꯦꯡꯛ ꯂꯤꯡꯈꯠꯂꯤꯕ ꯀꯥꯡꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯀꯥꯏꯠꯀꯤ ꯀꯩꯅꯣꯐꯥꯎ ꯐꯪꯉꯕ ꯀꯥꯡꯕꯨ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯡꯛ ꯂꯤꯡꯈꯠꯄ ꯌꯥꯕ ꯑꯌꯥꯕ ꯄꯤꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯂꯤꯒꯦꯜꯗ ꯂꯩꯔꯤꯕ ꯁꯦꯛꯁꯟꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯒ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯒ ꯕꯣꯔꯣꯔꯁꯤꯡꯁꯤꯒ ꯃꯗꯨꯒꯤ ꯀ꯭ꯔꯦꯛꯁꯦ ꯂꯥꯛꯄ ꯍꯧꯈ꯭ꯔꯦꯕ ꯁꯥꯟꯇꯗ ꯆꯠꯂꯨꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔꯅ ꯆꯩꯕ ꯑꯃ ꯇꯧ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯉꯁꯥꯏ ꯄꯣꯠꯁꯤ ꯃꯥꯒꯤ ꯂꯣꯟꯁꯤ ꯐꯪꯉꯦ ꯐꯪꯉꯀꯥꯟꯗ 50% ꯐꯥꯖꯜ ꯑꯃꯨꯛ ꯊꯝꯕꯤꯔꯀꯥꯟꯗ ꯉꯁꯥꯏ 50% ꯐꯥꯖꯤꯟꯈ꯭ꯔꯒꯗꯤ ꯂꯥꯛ 10ꯗꯨꯗꯒꯤ ꯃꯥꯅ ꯂꯥꯛ 5 ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯤꯕ 50,000 ꯑꯁꯣꯝꯒꯤ ꯂꯧꯕꯤꯍꯧꯗ꯭ꯔꯦꯀꯣ 50,000ꯗꯣ ꯂꯥꯛ 4.5 ꯐꯪꯉꯦ ꯑꯗꯒꯤ ꯁꯥꯟꯇꯅ ꯇꯧꯕꯤꯔꯕꯅꯤꯅ ꯄꯩꯁꯥ ꯂꯧꯍꯧ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯀꯥꯏ ꯈꯪꯗꯒꯤ ꯆꯥꯅ ꯊꯛꯅ ꯊꯤꯜꯂꯤꯅꯦꯅ ꯃꯌꯥꯝ ꯆꯠꯅꯕꯤꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯤꯟꯖꯜꯂꯨꯕꯗ ꯄꯩꯁꯥ ꯃꯥꯡꯈ꯭ರೆ ꯃꯥꯒꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯗꯗꯤ ꯌꯥꯝꯗ꯭ꯔꯕ ꯂꯨꯄꯥ ꯂꯥꯛ 9 ꯆꯪꯉꯦ ꯑꯗꯨꯗꯤ ꯍꯧꯖꯨꯂꯨꯒꯨꯝ ꯇꯧ ꯁꯣꯝꯗ ꯑꯃꯨꯛ ꯄꯤꯊꯔꯛꯇꯕꯒꯨꯝ ꯇꯧꯕꯗꯒꯤ ꯃꯥꯡꯕꯗꯒꯤ ꯃꯥꯒꯤ ꯊꯥꯒꯤ ꯆꯤꯡꯉꯛꯀꯗꯧꯕ ꯅꯠꯇ꯭ꯔꯒ ꯋꯤꯛꯂꯤꯒꯤ ꯆꯤꯡꯉꯛꯀꯗꯧꯕ ꯀ꯭ꯋꯥꯔꯇꯔꯂꯤ ꯆꯤꯡꯉꯛꯀꯗꯧꯕ ꯏꯟꯅꯕ ꯂꯩꯔꯝꯒꯅꯦꯕ ꯗꯤꯠꯇ ꯏꯟꯅꯕꯁꯦ ꯁꯤꯡꯕ ꯉꯝꯗ꯭ꯔꯦꯕ ꯁꯤꯡꯕ ꯉꯝꯗꯕꯗꯨꯅ ꯃꯆꯥꯛ ꯑꯣꯏꯔꯀꯥꯟꯗ ꯅꯟ ꯕꯦꯡꯀꯤꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯈꯥꯗ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯍꯥꯡꯉꯤꯁꯤꯡꯁꯦ ꯀꯥꯏꯊꯕ ꯍꯧꯔꯛꯑꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯎꯔꯦ ꯃꯗꯨꯒꯤ ꯄꯣꯠ ꯁꯤꯡꯒꯠꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯄꯤꯅ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯁꯨ ꯇꯪꯈꯥꯏ ꯑꯃꯅ ꯄꯤ ꯑꯗꯩ ꯍꯥꯞꯆꯤꯜꯂꯦꯟ ꯄꯤꯕꯁꯤꯡꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗꯨꯅ ꯄꯤꯅ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯣꯖꯤꯠ 25% ꯂꯤꯀ꯭ꯋꯤꯗꯦꯇꯦꯠ ꯑꯦꯃꯥꯎꯟ ꯑꯗꯨ ꯇꯣꯉꯥꯟꯕꯒꯤ ꯊꯝꯃꯒ ꯃꯌꯥꯝꯗꯣ ꯈꯣꯝꯖꯤꯟꯈ꯭ꯔꯀꯥꯟꯗ ꯄꯤꯊꯣꯛꯄꯁꯤ ꯉꯝꯃꯔꯣꯏ ꯁꯤꯗꯩꯁꯤꯗ ꯀꯥꯏꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯌꯦꯠꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯃꯨꯠꯈꯤꯕꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯂꯥꯟꯅ ꯆꯠꯄꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯁꯦ ꯐꯖꯈ꯭ꯔꯕ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯐꯖꯅ ꯂꯩꯒꯗꯧꯕ ꯒꯣꯔꯃꯦꯟꯅ ꯌꯧꯁꯟꯕ ꯉꯝꯗ꯭ꯔꯕ ꯅꯦꯁꯅꯦꯂꯥꯏꯁ ꯕꯦꯡꯛꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯏꯖꯤꯂꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯖꯅꯤꯡꯕꯒꯤ ꯇꯥꯟꯖꯥ ꯄꯤꯒꯗꯕꯁꯨ ꯂꯥꯟꯅ ꯎꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯄꯪꯕ ꯑꯁꯤꯡꯕ ꯇꯥꯟꯅꯕꯔꯣꯝꯗ ꯆꯠꯄꯅꯦꯅ ꯑꯌꯥꯝꯕ ꯔꯥꯎꯟꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯊꯣꯔꯛꯏꯁꯤ ꯌꯥꯝ ꯁꯥꯡꯅ ꯑꯁꯥꯡꯕ ꯒꯦꯞ ꯑꯃꯗꯤ ꯂꯩꯔꯨꯔꯦ ꯑꯩꯈꯣꯏꯁꯤ ꯀꯩꯝ ꯇꯧꯗꯕ ꯃꯥꯟꯕ ꯍꯥꯏꯗꯤ ꯁꯨꯝꯕ ꯃꯈꯜꯒꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯍꯥꯏꯔꯁꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯇꯣꯞꯄ ꯁ꯭ꯀꯤꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯍꯦꯛꯇ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯎꯁꯜꯂꯨꯕ ꯑꯗꯨ ꯌꯥꯎꯁꯜꯂꯨ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁꯨꯝꯕ ꯑꯗꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯁꯜꯂꯨꯔꯒ ꯏꯟꯇꯔꯦꯁ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯄꯁꯦ ꯇꯣꯛꯈ꯭ꯔꯕꯗꯧꯅ ꯃꯁꯤ ꯃꯤꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯔꯕꯗꯧꯅꯅ ꯑꯩꯈꯣꯏ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯦ ꯇꯥꯎ ꯍꯥꯏꯕꯁꯦ ꯑꯦꯋꯦꯌꯔ ꯑꯣꯏꯕꯁꯦ ꯑꯣꯏꯔꯒꯁꯨ ꯑꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯛꯑꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦ ꯂꯝꯖꯤꯡꯕ ꯍꯥꯏꯔꯣ ꯗꯦꯟ ꯁꯂꯥꯏ ꯍꯥꯏꯔꯣ ꯗꯦꯟ ꯃꯅꯤꯄꯨꯔꯗ ꯁꯦ ꯄꯥꯟꯗꯝ ꯅꯤꯗꯤ ꯂꯤꯃꯤꯇꯦꯠ ꯗꯦꯟ NK ꯒ꯭ꯔꯨꯞ ꯑꯗꯒꯤ GMT ꯁꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝ ꯊꯣꯛꯑꯕꯅꯦꯕ ꯃꯌꯥꯝ ꯊꯣꯛꯑꯁꯤꯃꯛꯇꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯦꯟ ꯊꯝꯖꯤꯜꯂꯒ ꯌꯥꯝ ꯐꯪꯅꯤꯡꯕꯒꯤ ꯒ꯭ꯔꯤꯗꯤꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝ ꯊꯝꯕꯤꯔꯨꯏꯕꯁꯤꯡꯁꯤꯅ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯃꯗꯨ ꯊꯝꯃꯣꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯕ ꯑꯗꯨꯝꯕ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯅ ꯑꯗꯨꯝ ꯇꯣꯏꯅ ꯊꯝꯖꯤꯟꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯑꯇꯦꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ QNET ꯍꯥꯏꯔꯤꯁꯦ QNET ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯃꯃꯤꯡꯗꯤ ꯑꯗꯨꯝ ꯈꯪꯕ ꯑꯗꯨꯒ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯌꯥꯝ ꯇꯥꯗꯕ
ꯍꯧꯖꯤꯛꯁꯨ ꯑꯗꯒꯤ ꯑꯗꯨꯝ ꯏꯟꯚꯦꯁꯇꯔꯁꯤꯡꯗꯨꯅ ꯑꯦꯅꯤ ꯇꯥꯏꯝ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯦꯁ ꯌꯥꯅꯤ ꯇꯥꯃꯣ ꯊꯣꯔꯛꯏ ꯑꯩ ꯄꯟꯖꯔꯛꯈꯤꯗꯣꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯗꯕ ꯍꯧꯖꯤꯛ ꯊꯣꯛꯑꯒ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯑꯣꯀꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯃꯗꯨ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯒ ꯑꯗꯩ ꯁꯨꯝꯕ ꯃꯈꯜꯒꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯦ ꯅꯈꯣꯏ ꯊꯥꯖꯒꯅꯨ ꯃꯁꯤ ꯁ꯭ꯀꯥꯝꯅꯤ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝ ꯃꯥꯡꯒꯅꯤꯒ ꯍꯥꯏꯕ ꯏꯟꯚꯦꯁꯇꯔꯒꯤ ꯏꯟꯇꯔꯦꯁ ꯃꯥꯡꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯤꯒꯗꯧꯕꯅꯦꯕ ꯃꯃꯥꯡꯗ ꯕꯦꯅꯤꯡ ꯑꯣꯐ ꯑꯟꯔꯤꯒꯨꯂꯦꯇꯦꯗ ꯗꯤꯄꯣꯖꯤꯠ ꯁ꯭ꯀꯤꯝ ꯑꯦꯛ 2019ꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯀꯦꯁꯁꯤꯡ ꯂꯥꯛꯄꯗ ꯑꯦꯔꯥꯎꯟ 90% ꯑꯣꯐ ꯀꯦꯁ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯣ ꯀꯣꯔꯠꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯀꯦꯁꯀꯤ 90%ꯁꯦ ꯑꯩꯅ ꯍꯣꯜ ꯇꯧꯏ ꯗꯤꯜ ꯇꯧꯋꯦꯅ ꯑꯩꯅ ꯂꯧꯋꯦꯕ 99 ꯑꯣꯏꯅꯦꯅ ꯈꯜꯂꯦꯀꯣ ꯍꯥꯏꯗꯤ ꯀꯦꯁ ꯏꯍꯥꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯊꯥꯔꯤꯕꯁꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯕꯠ ꯑꯦꯛꯁꯦ ꯂꯩꯅ ꯋꯤꯗꯤꯟ 180 days ꯍꯥꯏꯕꯗꯤ 6 monthsꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯟ ꯊꯝꯖꯜꯂꯨꯔꯤꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯁꯤꯒꯤ ꯗꯤꯄꯣꯖꯤꯇꯔꯁꯤꯡꯁꯤꯒꯤ ꯏꯟꯇꯔꯦꯁ ꯁꯣꯟꯗꯅ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯑꯦꯇꯦꯁ ꯇꯧꯔꯒ ꯃꯗꯨ ꯏꯟꯚꯦꯁꯇꯔꯁꯤꯡꯗ ꯄꯤꯊꯣꯛꯀꯗꯕꯅꯤ ꯃꯗꯨꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤꯒ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕ ꯑꯦꯛꯅꯦꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤ ꯑꯦꯛꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯐꯥꯏꯟ ꯄꯦꯅꯥꯜꯇꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒ ꯃꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯊꯝꯕꯅꯤ ꯑꯗꯨꯗ ꯁꯤꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡꯒꯤ ꯄꯥꯔꯠꯁꯦ ꯃꯁꯤ ꯇꯣꯇꯦꯜꯂꯤ ꯑꯩꯈꯣꯏ ꯃꯁꯤ ꯐꯦꯜ ꯑꯣꯏꯕꯗꯧꯅ ꯇꯧ ꯂꯩꯔꯦꯕ ꯁꯤ ꯑꯃꯈꯛꯇꯪ ꯌꯦꯡꯁꯤ ꯕꯠꯁ ꯑꯦꯛ ꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯃꯗꯨ ꯔꯤꯒꯨꯂꯦꯁꯟ ꯑꯃꯃꯝ ꯁꯦꯝꯖꯅꯕ ꯁ꯭ꯇꯦꯠꯀꯤ ꯑꯦꯃꯦꯟꯃꯦꯟ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯔꯤꯒꯨꯂꯦꯁꯟ ꯑꯃ ꯁꯦꯝꯖꯒꯦꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯕꯠꯁꯅ ꯃꯅꯤꯄꯨꯔ ꯕꯦꯅꯤꯡ ꯑꯣꯐ ꯑꯟꯔꯤꯒꯨꯂꯦꯇꯦꯗ ꯗꯤꯄꯣꯖꯤꯠ ꯁ꯭ꯀꯤꯝꯁ ꯔꯨꯜ ꯍꯥꯏꯅ 2021ꯗ ꯁꯦꯝꯃꯦꯕ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯔꯨꯜꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯣꯔꯠ ꯑꯣꯜꯔꯦꯗꯤ ꯂꯩꯈ꯭ꯔꯦꯕ ꯑꯦꯁ ꯄꯔ ꯗꯤꯁ ꯑꯦꯛꯁꯀꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤ ꯑꯗꯨꯝ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯣꯔꯠ ꯑꯃ ꯂꯩ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯗꯨ ꯐꯥꯔꯁ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯃꯅꯤꯄꯨꯔ ꯏꯁꯅ ꯑꯣꯏ ꯑꯗꯨ ꯑꯦꯗꯤꯁꯅꯦꯜ ꯁꯦꯁꯟ ꯖꯁ ꯑꯃꯅ ꯃꯥꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯖꯁꯁꯤ ꯑꯣꯏꯌꯦꯕ ꯁꯤ ꯃꯥꯒꯤ ꯀꯣꯔꯠꯁꯤꯒꯤꯀꯣ ꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯦꯛꯁꯤꯒꯤ ꯑꯁꯣꯏꯕ ꯍꯥꯏꯅ ꯂꯩꯔꯤꯁꯤ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤ ꯑꯅ ꯑꯃ ꯂꯩꯔꯤꯑꯕ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯁꯤ ꯀꯅꯥꯗ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤ ꯑꯅ ꯁꯤꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯦ ꯀꯃꯤꯁꯅꯔ ꯄꯥꯋꯔ ꯀꯃꯤꯁꯅꯔ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔ ꯀꯃꯤꯁꯅꯔ ꯍꯣꯝ ꯁꯨꯃꯥꯏꯅ ꯄꯤꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤꯁꯦ ꯑꯦꯖ ꯑꯦ ꯁꯤꯚꯤꯜ ꯀꯣꯔꯠ ꯑꯃꯅꯦꯕ ꯁꯤꯚꯤꯜ ꯀꯣꯔꯠ ꯑꯃꯗꯧꯅ ꯇꯧꯕ ꯑꯗꯨꯒꯤ ꯄꯥꯋꯔꯁꯦ ꯁꯤꯚꯤꯜꯒꯤ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯤꯗꯨꯔ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯅꯕꯒꯤ ꯄꯥꯋꯔꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯦꯛꯁꯤꯅ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯗ ꯑꯦꯝꯄꯥꯋꯔ ꯇꯧꯋꯦꯕ ꯑꯗꯣ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯀꯃꯤꯁꯅꯔꯁꯤꯡꯁꯦ ꯃꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯔꯤꯇꯥꯌꯔꯗ IAS ꯑꯣꯐꯤꯁꯥꯔꯁꯤꯡ IPS ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯄꯥꯏꯍꯜꯂꯦꯕ ꯁꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯦꯛꯁꯟ ꯑꯃ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯗꯅ ꯇꯧꯔꯤꯅ ꯀꯃꯤꯁꯅꯔ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯏꯝꯐꯥꯜ ꯏꯁꯀ ꯋꯦꯁꯀ ꯄꯥꯏꯔꯤꯁꯦ ꯁꯤꯗ ꯇꯧꯔꯤꯁꯤꯗꯤ ꯀꯃꯤꯁꯅꯔ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯄꯨꯍꯜꯂꯤꯕ ꯀꯩꯅꯣꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯦ 3-5 ꯄꯨꯁꯜꯂꯦꯕ 3-5 ꯄꯨꯁꯜꯂꯕꯅꯤꯅ ꯍꯥꯏꯔꯤ ꯅꯣꯔꯃꯦꯜ ꯗ꯭ꯌꯨꯇꯤꯗꯨꯕꯨ ꯊꯕꯛ ꯁꯨꯒꯗ꯭ꯔꯥ ꯔꯤꯒꯨꯂꯔ ꯊꯕꯛꯇꯨꯕꯨ ꯁꯤꯒꯤ ꯂꯩꯔꯤꯕ 20-30,000 ꯏꯟꯚꯦꯁꯇꯔ ꯃꯌꯥꯝꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯒ ꯃꯗꯨꯒꯤ ꯀꯦꯁꯁꯤꯕꯨ ꯂꯧꯈꯠꯀꯗ꯭ꯔꯥ ꯃꯣꯏ ꯊꯕꯛ ꯁꯨꯕ ꯉꯝꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯉꯝꯗꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤꯅꯁꯨ ꯑꯃꯨꯛ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯊꯦꯡꯅꯗꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯃꯗꯨꯒꯤ ꯑꯦꯝꯄꯦꯅꯦꯜ ꯇꯧꯕ ꯂꯣꯌꯔ ꯑꯃ ꯍꯥꯞꯄ ꯌꯥꯏ ꯍꯥꯏꯅ ꯉꯁꯥꯏ ꯑꯦꯛꯁꯤꯗ ꯌꯥꯎꯕꯁꯦ ꯁꯤꯁꯨ ꯍꯥꯞꯄꯤꯗꯦꯕ ꯑꯗꯣ ꯍꯥꯞꯇꯕꯅꯤꯅ ꯃꯗꯨꯒꯤ ꯊꯕꯛ ꯐꯖꯅ ꯄꯥꯏꯈꯠꯅꯅꯕꯒꯤ ꯄꯥꯔꯠꯁꯤꯃ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯍꯜꯂꯦꯕ ꯑꯗꯣ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯣꯔꯠꯇ ꯂꯥꯛꯀꯥꯟꯗ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯣꯔꯠꯇꯒꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯦꯁ ꯃꯌꯥꯝ ꯂꯧꯈꯠꯂꯒ ꯊꯥꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯊꯧꯁꯦ ꯃꯊꯧꯁꯤ ꯑꯩꯈꯣꯏ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯟꯅ ꯇꯧꯔꯒ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤ ꯊꯥꯗꯔꯒ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯍꯜꯂꯀꯥꯟꯗ ꯃꯗꯨ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯀꯣꯔꯠꯅ ꯗꯤꯔꯦꯛꯇꯤꯞꯁ ꯄꯤꯔꯒ ꯃꯇꯝꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯦꯛꯁꯤꯒꯤ ꯂꯨꯀꯨꯅꯥ ꯃꯌꯥꯝꯁꯤ ꯌꯦꯡꯀꯥꯟꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯐꯖꯅ ꯄꯥꯏꯈꯠꯄꯁꯤ ꯉꯝꯗꯕ ꯑꯩꯈꯣꯏꯗꯁꯨ ꯀꯦꯁ ꯃꯌꯥꯝ ꯂꯧꯁꯜꯂꯨꯔꯒ ꯑꯩꯈꯣꯏꯗ ꯀꯦꯁ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯍꯟꯖꯟꯅ ꯃꯁꯤꯒꯤ ꯐꯦꯜ ꯑꯣꯏꯍꯜꯂꯒ ꯑꯗꯨꯝ ꯂꯩꯍꯜꯂꯤꯕ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯃꯔꯥꯜ ꯂꯩꯔꯤꯕꯁꯤꯡ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯕ ꯂꯣꯏꯅꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯁꯤꯒꯤ ꯗꯤꯄꯣꯖꯤꯇꯔꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯦꯟꯗꯨ ꯂꯩꯔꯝꯃꯤꯕ ꯃꯥꯒꯤ ꯑꯦꯁꯦꯠꯁꯤꯡꯗꯨ ꯑꯦꯇꯦꯁ ꯇꯧꯔꯒ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯊꯣꯛꯅꯕ ꯐꯪꯍꯟꯅꯕꯒꯤ ꯊꯕꯛꯁꯦ ꯂꯧꯈꯠꯇꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯦꯕ ꯂꯧꯈꯠꯇꯕꯁꯦ ꯀꯔꯤꯒꯤꯅꯦꯅ ꯊꯝꯃꯤꯅꯣ ꯂꯧꯈꯠꯇꯕꯒꯤ ꯃꯔꯝꯁꯦ
masi intentionally masi phajana khoi tawhan ge yauna magi sel amoina hangdana inong na hatak ama yamna parliament sorry assembly da pukhana khare adu galoina khoi cabinet decision lor khanda masi ki tongan ba votes ki sel ama tongan hangani haidana approval di fi greba cabinet na adu thabak oina tawdaba haitare adu phajana thabak oina tawhan bagi thabak se masi sungpai pakhataba sina masi huji bawba ko masi ki case se pending leiba case mayam lokotana leiba mayam si namjalaga leiri aduga khoi mayam dum khangi balamjing baga ha jengsi masi idi su idi na case lokholi adu bus na case lokholi aduga huji huji se jeki mai chairman ju jel leiri mayam na khangi judicial custody leiri ba sumaina leiri aduga atai mayam lakpachi to kana ina haina maduna awareness sama oira kanda ai khoi se makata na mu khoi tawroi sumaina namthaki langse khoi je thuraroi hena khanbagi mauta ai khoi sen hena phangada ba overnight ta ai khoi crorepati oiningba lakpati oiningba ai gi senje thambam leitre kana khanbagi interest sauna pamba se post office ta 7.5 phawa phangba ya ba 10 years thamgadi then other scheme mayam yamna kenu oiraba si government gi se regulate tawraba regulated scheme mayam che sai unregulated to na taba regulate tawraba kenu jing da scheme jing da post office khangde bank khangde then LIC khangde mayam leiri dana NPS khangde sida thammaga thambagi mahutta kogi ata ngasi laga phangni se example finto sai na local mayam tar mai roi hoji media da thokri bane finto sai basina more than 300-400 crore lokat kreba sisu media kanguna hoji bawba madu report tor leite makoi na kai dawi hakanda 1 lakh thamaba 9,000 dai hawi ado 10,000 hairasi 10,000 thamda gadi 100 per day rupees 100 se ai account nungti gi sang kani sine makoi na hairisi 1 lakh thamagadi no mada 1,000 ado regadi ai sahim tang phangoragadi mayam bhangi gan sinema ani moji su khale adum risk mayam lowe kamai loge da masi kai ga su thaum dang phangor lore gan pangtam kai no man leiri ba khoi mi sing sida ko haina tana ba yada ba mong election da na wai sen lor ga thadaram bodo handak ti mu sen yelaga su yendaga su yenda bada su bot adum pirak ba khidang chen samdi lai ko slightly chen samdi ure sumaina lai ba adu si na taba atopa yengsi mayam khangda ba 100 crore gi logi skyway mayam tabiram ba taram da ba ko masi na panjari sini skyway je hanjan hanjan ma khoi gi mi aines basket painam tawre al moi kem chen gre adu masi free launching pere niga na haraga company se launch tawding ma linkatri mang dagi madugi ke normal lahora ga di share do lahora ga di hongo ga ni launch taw ka di chawkhol ka ni lahoro ka yam haiba adu khale ga mu sai amani le ga paisa do sendo mu adu bithok te adu ga mu skyway do to a new ways na olen am olak ka ni maming olai ne sumaina adai mathang da huji huji rajasthan dagi hoba atop amasu lai ri ko sumaina ekoi mayam dagi thama da lupa sahum samri adum marup ki type dum hulanba adu hullakana da horen khomri ba mido adugi 10% 3% adum phanganba sum khoma mathak da leiba sum da mathang sum khomanba sum khomanba aduga sum sel do puna khomjalakana da aikoi matung da machi kai hini yaroi torkanu ga haibase sum ta de aigi LSRM na tongan ba kano Mikhal Koljing haidi assembly constituency khudimaki ai volunteer mom loi thami ado thamdaba kano khardi yauri appointment piraga thabak tong takba adu mayam loi pireba ada isi lotion jage ko adu ban awareness pina haujiki akhoi gi miyoi singse akhoi mi singse adum hanagi hainabi sida senyam phangningba lohon ai khar phangolore mi manga ju khangde haibagi network ki model se masida adum chatharaga leibasi yam laibak thibani ar masi sungdok toroi dabani aduna hanjan hanjan ai khoisi wakhal ta dabagi thabak se torgum jai base ai fason thamjage